Ma'am, I taram no sari and over say lak particular in the ma'am the Yaka Bogel Supijari. Sisino I tell Togoma, Quay Sikadang Banda, Tai Madubido Quay, Makataba, Tibu Humbagi, have a coming operation in the top, the Kamina Tokuno, the minor Tokuno Carino, have the surrounding delays Kadikari. Asisi, the Anuba, Sahi. Ngakpa duga Christmas ki manung loisalakpa iroinana akhoi Manipur gi miyam awaba tangkak amada khoi satpa matam oiba masidai khoi kitang mayam si anuba punsi anuba sa karapina ba haidana khoi sarkar is haitagi khoi kupna khana jarakan dai khoi miyam gi oiba scheme khar launch tawjage na han badai khoi hujiki ha tare nipan yum changba yadadna leirai ba displaced families sing persons sing gi khoi huji ayam ba yum hanjana ba yabam pham sing yum hanjan gare aduga yum saba yabam pham sing paisa du gi khoi DC da paisa thado ga yum saba honana ba gi kacha gi da lakh manga aduga semi kacha gi da lakh tare aduga paka gi da lakh tara paka gi si khoi tongan ba assessment ama su tawri taseng na paka gi leiram ba sing do khoi drone survey UAV surveys da ro kan da hana gi leiram ba photo kari gi lor kan da khoi kramai tong na praja sing gi paka sajaram ba do maximum kamai na khoi vision ba hangan ba yage haiba gi mawong ba yam kanna madu masu season gi gani means lakh tara ni haiba potno final oigro habni paka gi do something we're going to do something idea to mata sing na soki mai cha khraba thugai rigraba yum singda palak abamam pibagi thaba do koi laiba si January khasi de gi dum koi yumdhong khuding be palak amam pibagi ji hauragani tawbudabu tangkak ngai na han ba 25000 koi release to kani parsa kari be boina na ba aduna 25000 dor kan da ai ba family khuding makta palak amam pibagi sima koi January thadagi hauragani haidram simai lathok sage aduga ani subada economy revival aduga tung koina Manipur da lamhang sing manga ga leiba law lopol loikra kanda atai tabong khangda dana leiba sing sigi mating pangana ba hoji leiba agriculture department ma horticulture department sigi matakta gap lakho mayam mention ba Madugi Damakai Koi, Chief Ministers, Farmer, Livelihood Support Scheme Maidano. Masidai da koi anatagi dum haure farmers ki group torkana koi othadaba. Even drilling machines, machineries tool phauba masidai da koi support torkana masi koi masi planning department ni makhada laigani. Adu horticulture agriculture ki area degi lagba gap mayam. Semaru ma ukta da patam sana phangde mayam nina. Ki yen number kone da adugumba lehendana ba haitare koi tribal selinok singi tribe kuntraga humdoi mari leiba sigi koi museum masama mamde sagre koi recognized tribal libraries with digital infrastructure library hall mum koi la yang khai dagi na humdra tribe hogi manu da leiba library hall koi tribe khudingi adu masidi da digital infrastructure yawbo amam handaki January Thasidagi, Koi, Madumaga, Saba, Rani, I don't know to get away, launching to Bugi, Amaga in October, as January Thasidagi, Sanaba, whatever Quigi. Imano Tang, may I put Tengbang scheme, I don't know. No piecing, Imamira by visual chasing, Sahin Fu, Kimata, Nipuba, but they wait away hang away, but Imadu provision to Tame. Aduga Sahin Fugi Matak, Aduga Hunfu, Simataka, government schemes, Atai Pangriba. Always pencil gumba kari gumba aduga any widow scheme kari phangdiba nupi singsidai da ha khudingi pachanga sanga sahi mada lising ki scheme lama ka se hujing mata da lambi sorok ta lek na sadana leiba kini hai dana tawbuna wari ba maira bai bi mai bil mayam sigi kajik to sukana na ba haidana pachanga sanga ki tha khudingi scheme duma imanung thanglai mai apateng bang scheme singasi sigi January thasi dagi sana ba hongani haidana sigi detail koi social welfare dagi dum hangi we arani khumbi we arani na madum le ka chege khungan khulama ta ba da madai da mafam ama sana bu ama sem da ya da compulsory adu masi ahan bagi we na koi kendra humpu si da sana bu humpu hana kinkala ga sem gi gani ai ba sana bu se koi stadium adu da we ro stadium kai gi di district stadium mini sports complex kar ge do le re field sana ba ya ba la gyang kai humpu humda sa gi level adu ga khunga pik ba Lang may tabudog na masagi level achobagi level tawrakan da ikoi khunggang ama sanabung ama haiba masisu koi ngasi ano sa ilak pa weno naman Manipur gi miyam da khunggang khuding gi sanabung ama thamna na ba masima koi ngasi dagi launch tawjare haidra mayam da media gi khutang da Manipur miyam da elok thupsari aduga mathang da ikoi gi sanaroi mayam se loina ikoi na thabok pi bangam de
loina makhoi gi mating pangbu ngamde khoi government lakpadagi ekhoina salary sing si pencil scheme koi hogokre retire after 60 palising manga phangba taru phangba national gi level da international gi level da thabo phangbu da busung adu ma de koi hogokre like ekhoi gi artist sing da people maina artist sing gi ju moi retire tor matung da moi doi koi pencil sing mari natraga manga taru phangba gi scheme de koi hogokre but salary sing national gi level da natraga international gi level da a to bi on yo won da salary mayam am nei bisi masigi interest ekoi chief minister sports person livelihood support scheme masi tasiyang di masi chief minister sports person livelihood guarantee scheme haigedam masi na kai do da sahi kundagi na nifu manga ba gi manung da leiba sanaroi sanabadi yam pamjar ga sanari ba du ga achievement yobong am da government ge service to ko am da olympic yobong am da ba adagi international level yobong am da service changba am da mayam am nei bisi masigi da mutta koi livelihood sports scheme support scheme haidana koi planning gi khudhang da moi gi da mutta moi da chada ba moi na toming ba any project any thabak ama isn't every rest the national level adu gi detail mayam do koi sports department gi madu gi criteria kare gi do koi khangba ya gani education gi lam dai koi school faculty mission to oside da kendra monda school ani lokhala kanda koi school sama kunama high river same like to river school bhagnan ji ki model do infrastructure smart classroom teaching ki trainings kali mayam to kan school bhagnan ji sima koi anda ke January thadagi masigi school sama ga kunda amaga cover to ni hai dum dum gai mayam da lauthok sege aro da school gi thak taki di fadalai angang tambi ga ba waza sing si koi star na du gi scheme du gi makha da foreign du gi expert mayam cover kan waza sing si training pihal similarly college gi professor sing lei ba kholi ba mayam si special prime minister modi ji ge dum ba new education policy gi makha da so koi mayam so moi cover kan de koi training pi ba khol pa dor kan de college pagalan si haidana ahang ba gi na koi ji pa crore ani makhai thadaraga college kunda masigi koi thaba horogani college kunda thaba horogani loina yamna nuai ta bai batare akoi gi orphans isin inausing si masi si koi orphan school sing da government gi india government ni no matu ina le re ko ngai so le se koi no sa sai trai ban bau si moi orphan school da thamba nubi wo pa wo yo pi ra ga thambi ra loi thambi ra sai trai ban ado sai trai ni ban gi hel matung da di moi se kai chatui no si moi da confusion yam na leiba ponama thokpa masi akoi ni gi mo da area akoi ni khallu da area human problem on high basing si gi adum orphan school orphan home sing da gi thola aba makhoi sing do marai ba thirubising do gi moi yo ina leijabe yana na ba akoi ji mahut ki makha da 50 bedded yangkhai hamung yangkhai leiba building amai koi kanna sem saba tawri adumadu ai koi moi bula henna bi bigini hai balang sim du gi mogi hinna bi lambi da moi government gi service to ko da guna ko gangbu duna koi skill development gi khuthang da ngasai gi koi gi sports person in the period livelihood guarantee do madu sigi orphan sing sida madu bigini adu ga mo demand gi matung ina orphans leiba mayam si moi sahi trani pan chura boi matung do moi gi leiba mai te sing che pesa kana handa semi basmaina moi gi leibam sembi raga moi gi livelihood hingna bu doi koi government support to gani haidna maina thamjage honorable prime minister modi ji gi makhada koi sing hana napsa gi sing freedom ambition do another 5 years amaga 2028 thoba sing napsa gi sing manipur gi praja sing free da fangalagani haidna madumaga ai law pukse ai puna pu khorum jari